ꯇꯥꯕꯨꯅꯨꯡꯒꯤ ꯋꯥꯔꯤ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯄꯨꯖꯔꯛꯂꯦ ꯋꯥꯡꯕ꯭ꯔꯦꯟꯒꯤ ꯇꯥꯂꯣꯏ ꯑꯇꯣꯟꯕꯤ ꯁꯤꯖꯟ ꯅꯝꯕꯔ 1ꯒꯤ 7ꯁꯨꯕ ꯁꯔꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯆꯥꯎꯔꯦꯟ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯗꯤꯅꯦꯁ ꯂꯥꯏ ꯄꯨꯕ ꯌꯥꯎꯅꯕ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯏꯕꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯍꯦꯛ ꯌꯧꯕꯒ ꯇꯣꯝꯊꯤꯟꯅ ꯑꯃꯠꯇꯕꯨ ꯎꯗꯦ ꯇꯧꯔꯤꯁꯦ꯫ ꯗꯤꯅꯦꯁꯅ ꯂꯩꯔꯤ ꯃꯌꯥꯝꯁꯦ ꯃꯤ ꯅꯠꯇ꯭ꯔꯕꯣ? ꯇꯣꯝꯊꯤꯟꯅ ꯃꯤꯗꯥꯅ ꯄꯨꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯆꯥꯎꯔꯦꯜꯅ ꯍꯧꯔꯕ ꯑꯃꯨꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯀꯥꯔꯟꯗꯣ? ꯋꯥ ꯉꯥꯡꯅꯩꯅꯤ ꯀꯥꯏꯅ ꯃꯃꯩ ꯃꯀꯣꯛ ꯁꯝꯅꯗꯕ ꯉꯥꯛꯇ꯫ ꯇꯣꯝꯊꯤꯟꯅ ꯀꯩꯅꯣ ꯃꯥꯅ ꯑꯃꯨꯛ ꯁꯥꯎꯕꯤꯔꯤꯁꯤꯅ? ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯃꯤꯒꯤ ꯃꯤꯗꯣ ꯅꯠꯇꯦ꯫ ꯏꯇꯥꯎ ꯁꯛ ꯐꯖꯕꯒꯤ ꯃꯤꯗꯣ ꯎꯗꯦ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯍꯥꯏꯅꯕꯅꯤ꯫ ꯗꯤꯅꯦꯁꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤ ꯑꯉꯥꯡꯁꯦ ꯋꯥꯈꯜ ꯀꯃꯥꯏꯅ ꯇꯥꯗꯣꯏꯅꯣꯕ? ꯃꯃꯤꯡꯒ ꯄꯜꯂꯗꯤ ꯐꯗꯧꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯃꯥꯒꯤꯁꯦ ꯃꯁꯛ ꯎꯗ꯭ꯔꯁꯨ ꯃꯃꯤꯡꯗꯨꯗꯪ ꯄꯟꯖꯔꯛꯑꯗꯤ ꯈꯜꯂꯤꯕꯣꯏꯔꯦ? ꯊꯔꯤꯛꯂꯩꯗꯣ ꯎꯗꯦ ꯂꯥꯛꯇ꯭ꯔꯤ ꯃꯥꯜꯂꯦ꯫ ꯑꯁꯤ ꯑꯣꯏꯔꯗꯤ ꯐꯔꯩꯅꯤ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯗꯤꯅꯦꯁ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯛꯏ꯫ ꯆꯥꯎꯔꯦꯜꯅ ꯈꯪꯉꯦ ꯌꯥꯔꯦ, ꯋꯥꯊꯤ ꯁꯨꯕꯒꯤ ꯆꯥꯡꯗꯝꯅꯕꯗ ꯌꯥꯎꯍꯜꯂꯗꯤ ꯅꯣꯏꯅꯤꯅꯅꯦ ꯃꯀꯣꯛ ꯃꯊꯪ ꯇꯥꯔꯅꯤ꯫ ꯂꯥꯛꯑꯣ ꯑꯁ꯭ꯋꯥꯏꯗ ꯐꯝꯃꯨꯁꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯐꯝꯐꯝ ꯆꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯀꯨꯟꯗꯥ ꯂꯩꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯊꯔꯤꯛꯂꯩ, ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯅ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯥꯛꯃꯤꯟꯅꯕ ꯑꯗꯨ ꯆꯥꯎꯔꯦꯜꯅ ꯎꯔꯛꯏ꯫ ꯆꯥꯎꯔꯦꯜꯅ ꯏꯇꯥꯎ ꯗꯤꯅꯦꯁ, ꯏꯇꯥꯎ ꯇꯣꯝꯊꯤꯟ ꯂꯥꯛꯑꯦꯍꯦ꯫ ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯕꯨꯁꯨ ꯎꯔꯛꯏ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯗꯤꯅꯦꯁ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟꯅ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯃꯈꯨꯠꯅ ꯅꯣꯏꯔꯗꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯃꯪꯂ ꯇꯧꯔꯤꯁꯤꯅ? ꯗꯤꯅꯦꯁꯅ ꯍꯣꯏꯅꯤꯇꯥꯎ, ꯑꯩꯈꯣꯏ ꯑꯅꯤ ꯃꯪ ꯄꯨꯜꯂꯖꯥꯠꯂꯣ? ꯆꯥꯎꯔꯦꯜꯅ ꯑꯃꯨꯛ ꯍꯧꯔꯛꯑꯦ ꯇꯨ ꯃꯣꯏ ꯍꯧꯅꯕꯤꯁꯦ꯫ ꯇꯣꯝꯊꯤꯟꯅ ꯅꯠꯇ ꯃꯥꯜꯂꯦꯍꯦ, ꯏꯇꯥꯎꯁꯤꯗꯤ ꯄꯨꯔꯥ ꯇꯥꯏꯕꯪꯅꯤꯀꯣ꯫ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯊꯔꯤꯛꯂꯩ, ꯉꯥꯟꯊꯣꯏ, ꯆꯤꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯏꯕꯨꯡꯗ ꯆꯪꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯖꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯥꯏ ꯄꯨꯕꯒꯤ ꯊꯧꯔꯝ ꯍꯧꯅꯕ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯂꯕꯗ ꯃꯈꯣꯏ ꯄꯨꯂꯞ ꯆꯪꯂꯛꯏ꯫ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯈꯪꯍꯧꯗꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯔꯤꯛꯂꯩ ꯂꯦꯡꯖꯨꯝꯒ ꯊꯦꯡꯖꯤꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫ ꯇꯣꯝꯊꯤꯟꯅ ꯑꯍꯝ ꯃꯇꯥꯡ ꯌꯥꯝ ꯆꯥꯗꯦꯗ꯫ ꯊꯔꯤꯛꯂꯩ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯇꯣꯝꯊꯤꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯥꯏꯕꯤꯅ ꯄꯤꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯗꯤꯅꯦꯁ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯄꯥ ꯌꯦꯡꯂꯗꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯃꯥꯏꯕꯤꯅ ꯂꯥꯏꯕꯧ ꯖꯒꯣꯏ ꯆꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯇꯣꯝꯊꯤꯟꯅ ꯐꯠ ꯂꯩꯁꯤꯜꯂꯛꯂꯒ ꯉꯥꯟꯊꯣꯏꯒ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯅꯤꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅꯩ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ ꯍꯣꯔꯦꯟ ꯂꯥꯏ ꯂꯣꯏꯔꯒ ꯀꯩꯅꯣꯝꯇ ꯍꯥꯏꯍꯧꯒꯦ, ꯌꯥꯒꯗ꯭ꯔꯣ? ꯉꯥꯟꯊꯣꯏ ꯃꯃꯤꯠꯇꯣ ꯇꯣꯝꯊꯤꯟꯗ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯃꯉꯣꯟꯗꯔ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯏ꯫ ꯇꯣꯝꯊꯤꯟꯅ ꯍꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯤꯠꯆꯤꯅ ꯈꯠꯆꯤꯜꯂꯛꯏ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯣ ꯇꯨꯡ ꯊꯪꯗꯨꯅ ꯂꯦꯞꯂꯤꯕ ꯗꯤꯅꯦꯁ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯅ ꯎꯔꯛꯏ꯫ ꯅꯣꯛꯂꯒ ꯂꯩꯁꯤꯜꯂꯛꯄꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯨꯛ ꯃꯤꯆꯥꯟꯅꯈ꯭ꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯕꯅ ꯆꯤꯡꯂꯦꯝꯕꯤ ꯃꯉꯥꯎ ꯊꯤꯖꯩ꯫ ꯌꯦꯡꯂꯛꯂꯤꯕ ꯗꯤꯅꯦꯁꯇ ꯁꯨꯒꯠꯂꯛꯏ꯫
ꯄꯥꯝꯕꯨ ꯄꯥꯝꯂꯕꯗꯤ ꯏꯅꯨꯡꯇ ꯅꯨꯡꯁꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯁꯤꯡꯂꯦꯝꯕꯤꯒꯤ ꯏꯉꯥꯎ ꯉꯥꯎꯖꯕ ꯃꯇꯧꯗꯨꯗ ꯗꯤꯅꯦꯁ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯃꯒ ꯑꯃꯒ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯅꯗꯨꯅ ꯂꯥꯏ ꯄꯨꯕ ꯌꯥꯎꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯄꯨꯕꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯂꯥꯏ ꯄꯨꯕ ꯌꯥꯎꯔꯝꯕ ꯂꯩꯁꯥꯕꯤ ꯄꯥꯈꯪꯁꯤꯡ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯀꯗꯧꯔꯦ꯫ ꯆꯥꯎꯔꯦꯜꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯥꯔꯤꯛꯂꯩꯒꯤ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯀꯌꯥꯗ ꯐꯖꯔꯕ ꯑꯅꯤꯗꯣ ꯑꯣꯟꯊꯣꯛꯅꯁꯨ ꯆꯥꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠꯀ ꯊꯥꯒ ꯑꯅꯤ ꯄꯨꯟꯅ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯕꯒꯨꯝ ꯅꯤꯡꯊꯤꯖꯩ꯫ ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟꯁꯨ ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯂꯦꯞꯀꯦ ꯇꯧꯕꯗ ꯈꯨꯜꯗꯨꯒꯤ ꯑꯇꯣꯞꯄ ꯄꯥꯈꯪ ꯑꯅꯤꯅ ꯆꯪꯗꯨꯅ ꯂꯦꯞꯈꯤꯕꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯖꯒꯣꯏ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯊꯥꯔꯤꯛꯂꯩꯅ ꯁꯥꯔꯛꯄ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯦꯜꯁꯨ ꯁꯥꯔꯛꯏ꯫ ꯌꯦꯡꯂꯤꯕ ꯄꯨꯝꯅꯃꯛꯀꯤ ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯃꯇꯧꯅꯤ ꯑꯅꯤꯗꯣ꯫ ꯄꯣꯝꯁꯥꯠꯅꯔꯤꯕꯤ ꯏꯌꯥꯏꯒꯤ ꯊꯝꯕꯥꯜꯗ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨꯅ ꯉꯪꯕꯒ ꯄꯥꯡꯈꯪꯅꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯖꯒꯣꯏ ꯍꯔꯥꯎ ꯍꯔꯥꯎ ꯁꯥꯃꯤꯟꯅꯔꯤ꯫ ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯁꯥꯔꯤꯕ ꯖꯒꯣꯏꯗꯣ ꯂꯣꯏꯁꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯖꯒꯣꯏ ꯁꯥꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯥꯔꯤꯛꯂꯩ, ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯊꯤꯟ, ꯗꯤꯅꯦꯁ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯥꯔꯤꯛꯂꯩ ꯍꯣꯏꯅ ꯂꯥꯛꯀꯗꯧꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤ꯫ ꯀꯨꯟꯗꯥꯂꯩ ꯃꯆꯥꯁꯤꯡꯕꯨ ꯄꯨꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯆꯥꯎꯔꯦꯜ, ꯗꯤꯅꯦꯁ, ꯇꯣꯝꯊꯤꯟ ꯃꯈꯣꯏ ꯑꯍꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯂꯥꯞꯇꯛꯅ ꯎꯔꯛꯏ꯫ ꯀꯨꯟꯗꯥꯂꯩꯅ "ꯏꯕꯦꯝꯃ, ꯑꯥꯗ ꯎꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ ꯇꯣꯝꯊꯤꯟ ꯍꯣꯏ ꯃꯥꯟꯈ꯭ꯔꯦꯗ"꯫ ꯊꯥꯔꯤꯛꯂꯩꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯈꯣꯏꯁꯤꯡꯗꯣ ꯎꯔꯛꯏ꯫ ꯊꯥꯔꯤꯛꯂꯩꯅ "ꯍꯣꯏ ꯄꯥꯂꯦꯝ" ꯍꯥꯏꯔꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯉꯥꯟꯊꯣꯏꯅ ꯊꯥꯔꯤꯛꯂꯩꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯏꯅꯝꯃ, ꯑꯥꯗ ꯎꯔꯤꯕ ꯅꯨꯄꯥꯁꯤꯡꯁꯦ ꯑꯁꯤꯗꯒꯤ ꯑꯃꯅ ꯉꯁꯥꯏ ꯋꯥ ꯑꯃ ꯍꯥꯏꯗꯧꯕ ꯂꯩ ꯍꯥꯏꯔꯛꯄꯅꯦ꯫ ꯏꯅꯦꯁꯨ ꯌꯥꯎꯔꯤ, ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯣ"꯫ ꯃꯆꯦꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯂꯦꯝꯕꯤꯅ "ꯑꯥꯗꯩ ꯅꯨꯄꯥꯁꯦ ꯉꯁꯥꯏ ꯑꯩꯉꯣꯟꯗ ꯅꯣꯛꯁꯤꯜꯂꯛꯂꯤꯅꯦ, ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯁꯨꯒꯠꯁꯟꯕꯅꯦ"꯫ ꯉꯥꯟꯊꯣꯏꯅ ꯆꯤꯡꯂꯦꯝꯕꯤꯗ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯏꯅꯦ ꯇꯥꯅꯤꯅꯦ ꯅꯪꯕꯣ"꯫ ꯀꯨꯟꯗꯥꯂꯩ ꯃꯆꯥꯁꯤꯡꯒꯤ ꯋꯥꯗꯨ ꯍꯥꯏꯐꯦꯠ ꯇꯥꯔꯛꯏ, ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯗ ꯆꯥꯎꯔꯦꯜ ꯍꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯆꯥꯎꯔꯦꯜ ꯊꯥꯔꯤꯛꯂꯩꯗ ꯀꯧꯒꯦ ꯈꯜꯂꯤ, ꯑꯗꯨꯕꯨ ꯉꯝꯖꯗꯦ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯀꯨꯟꯗꯥꯂꯩꯅ "ꯏꯕꯨꯡꯉꯣ, ꯆꯥꯎꯔꯦꯜ ꯍꯣꯏ ꯅꯠꯇ꯭ꯔꯅꯦ ꯅꯣꯏꯕꯣ"꯫ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯅꯣꯡꯈꯠꯂꯛꯂꯒ ꯆꯥꯎꯔꯦꯜꯅ "ꯍꯣꯏ ꯏꯃꯥ, ꯃꯥꯅꯦ". ꯀꯨꯟꯗꯥꯂꯩꯅ "ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥ ꯉꯥꯏꯔꯤꯕꯅꯣ"꯫ ꯗꯤꯅꯦꯁꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯁꯨꯝ ꯉꯥꯏꯔꯝꯕꯅꯦ, ꯑꯗꯣ ꯂꯥꯛꯇ꯭ꯔꯦ꯫ ꯏꯃꯥ ꯍꯣꯏꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯗꯣꯏꯔꯣ"꯫ ꯀꯨꯟꯗꯥꯂꯩꯅ "ꯍꯣꯏ, ꯍꯜꯂꯒꯦ ꯂꯥꯛꯂꯕꯅꯦ, ꯅꯣꯏꯕꯨ ꯂꯩꯍꯧꯈꯤꯗ꯭ꯔꯣ"꯫ ꯇꯣꯝꯊꯤꯟꯅ "ꯍꯜꯂꯗꯣꯏꯅꯦ ꯏꯃꯥ, ꯏꯃꯥꯟꯅꯕꯗꯨꯁꯨ ꯊꯣꯛꯂꯛꯇ꯭ꯔꯦ, ꯑꯗꯣ ꯏꯃꯥ ꯍꯣꯏꯒ ꯁꯨꯝ ꯃꯇꯦꯛ ꯑꯃ ꯍꯟꯃꯤꯟꯅꯔꯁꯦ". ꯀꯨꯟꯗꯥꯂꯩꯅ "ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ, ꯍꯟꯃꯤꯟꯅꯈ꯭ꯔꯁꯤ, ꯂꯝꯕꯤ ꯃꯇꯦꯛ ꯈꯔꯗꯤ ꯈꯣꯡꯕꯨ ꯑꯣꯏꯕ ꯌꯥꯔꯅꯤ". ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯂꯤ꯫ ꯆꯥꯎꯔꯦꯜ, ꯗꯤꯅꯦꯁ, ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯊꯥꯔꯤꯛꯂꯩ ꯀꯨꯟꯗꯥꯂꯩꯒ ꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤ, ꯑꯗꯨꯒ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯉꯥꯟꯊꯣꯏꯅ ꯇꯨꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤ꯫ ꯇꯣꯝꯊꯤꯟꯅ ꯉꯥꯟꯊꯣꯏꯗ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯏ, "ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯒꯦ"꯫ ꯉꯥꯟꯊꯣꯏꯅ
ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯃꯤꯡ ꯉꯥꯟꯊꯣꯏ ꯀꯧꯋꯦ, ꯏꯕꯨꯡꯒꯤꯗꯤ? ꯇꯣꯝꯊꯤꯟꯅ ꯑꯩꯒꯤꯅ ꯇꯣꯝꯊꯤꯟ, ꯑꯗꯣ ꯍꯌꯦꯡ ꯅꯈꯣꯏ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯌꯦꯡꯕ ꯂꯥꯛꯑꯣꯏꯗ꯭ꯔꯣ? ꯉꯥꯟꯊꯣꯏꯅ ꯍꯣꯏ ꯂꯥꯛꯀꯗꯣꯏꯅꯦ. ꯇꯣꯝꯊꯤꯟꯅ ꯐꯔꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯐꯖꯅ ꯍꯥꯏꯔꯒꯦ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯉꯥꯟꯊꯣꯏꯅ ꯀꯔꯤꯕꯨꯅꯣ? ꯇꯣꯝꯊꯤꯟꯅ ꯀꯩꯁꯨ ꯅꯠꯇꯦ, ꯋꯥꯕꯨ ꯍꯥꯏꯕ. ꯉꯥꯟꯊꯣꯏꯅ ꯑꯣ ꯍꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯖꯩ. ꯋꯥꯔꯤ ꯁꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯁꯤꯡꯗꯣ ꯈꯥꯏꯅꯕꯒꯤ ꯂꯝꯕꯤ ꯌꯧꯁꯤꯜꯂꯛꯂꯦ. ꯆꯥꯎꯔꯦꯜꯅ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦ. ꯁꯤꯗꯒꯤꯗꯤ ꯏꯃꯥꯍꯣꯏꯁꯨ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ. ꯑꯩꯈꯣꯏꯁꯨ ꯊꯣꯡꯒꯥꯜ ꯌꯧꯔꯛꯀꯗꯧꯔꯦ, ꯑꯗꯨꯅ ꯂꯩꯖꯍꯧꯔꯒꯦ. ꯀꯨꯟꯗꯥꯂꯩꯅ ꯍꯣꯏ ꯍꯣꯏ ꯂꯩꯍꯧꯔꯣ, ꯅꯆꯜꯁꯤꯡꯒ ꯑꯩꯈꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦ. ꯑꯗꯣ ꯅꯈꯣꯏꯕꯨ ꯅꯣꯡꯃ ꯀꯣꯏꯔꯛꯎ. ꯏꯃꯥꯒꯤꯗ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯛ ꯆꯔꯥ ꯑꯃꯠꯇ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯅꯈꯣꯏꯗꯤ ꯑꯁꯨꯝ ꯂꯥꯛꯈꯤꯗ꯭ꯔꯦ. ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯆꯥꯎꯔꯦꯜꯅ ꯏꯃꯥ, ꯑꯩꯈꯣꯏꯁꯨ ꯀꯣꯏꯔꯛꯀꯦ ꯈꯜꯂꯝꯕꯅꯦ. ꯍꯌꯦꯡ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯌꯦꯡꯕ ꯂꯥꯛꯄ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯗꯣ ꯑꯩꯈꯣꯏ ꯑꯍꯨꯝ ꯍꯦꯛꯇ ꯀꯣꯏꯔꯛꯂꯒꯦ. ꯀꯨꯟꯗꯥꯂꯩꯅ ꯌꯥꯏꯌꯦ ꯌꯥꯏꯌꯦ, ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯂꯥꯛꯑꯣ. ꯑꯗꯨꯗꯤ ꯏꯃꯥꯍꯣꯏꯁꯨ ꯍꯟꯈ꯭ꯔꯒꯦꯀꯣ. ꯇꯣꯝꯊꯤꯟꯅ ꯊꯥꯔꯤꯛꯂꯩ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯍꯧꯔꯒꯦꯀꯣ. ꯊꯥꯔꯤꯛꯂꯩꯅ ꯍꯣꯏ, ꯍꯌꯦꯡꯗꯣ ꯈꯔ ꯉꯟꯅ ꯀꯣꯏꯊꯣꯔꯛꯑꯣ. ꯑꯁꯨꯝꯅ ꯆꯥꯎꯔꯦꯜ ꯍꯣꯏꯁꯨ ꯂꯩꯍꯧꯔꯦ, ꯑꯗꯨꯒ ꯊꯥꯔꯤꯛꯂꯩ ꯍꯣꯏꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯥꯒ ꯍꯟꯃꯤꯟꯅꯔꯛꯄꯅ ꯃꯌꯨꯝ ꯌꯧꯔꯦ. ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯒ ꯂꯣꯏꯅꯅ ꯊꯥꯔꯤꯛꯂꯩꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯂꯛꯂꯦ. ꯀꯨꯟꯗꯥꯂꯩꯁꯨ ꯃꯥꯒꯤ ꯀꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯈ꯭ꯔꯦ. ꯉꯥꯟꯊꯣꯏꯅ ꯏꯅꯝꯃ, ꯉꯁꯥꯏꯒꯤ ꯏꯕꯨꯡꯁꯤꯡꯗꯣ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯊꯥꯔꯤꯛꯂꯩꯅ ꯍꯣꯏ, ꯅꯣꯡꯃ ꯏꯕꯨꯡꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ, ꯑꯗꯨꯗ ꯈꯪꯅꯕꯅꯦ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯉꯁꯥꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯇꯝꯅꯗꯨꯅ ꯅꯣꯛꯂꯤ. ꯀꯨꯟꯗꯥꯂꯩꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯏꯆꯥꯁꯥ, ꯅꯈꯣꯏꯕꯨ ꯇꯨꯝꯅꯕ ꯇꯧꯔꯣꯅꯦ, ꯃꯇꯝꯁꯦ ꯌꯧꯁꯤꯜꯂꯛꯂꯦ. ꯑꯃꯨꯛ ꯂꯥꯡꯗꯅ ꯂꯩꯔꯅꯨꯀꯣ. ꯃꯃꯥꯅ ꯂꯥꯎꯔꯛꯄ ꯑꯗꯨ ꯇꯥꯔꯛꯏ. ꯑꯗꯨꯒ ꯊꯥꯔꯤꯛꯂꯩꯅ ꯍꯣꯏ ꯄꯂꯦꯝ, ꯇꯨꯝꯃꯒꯦ. ꯊꯥꯔꯤꯛꯂꯩꯅ ꯑꯩꯈꯣꯏꯁꯨ ꯄꯣꯊꯥꯔꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯇꯞꯅ ꯇꯞꯅ ꯇꯨꯝꯊꯈ꯭ꯔꯦ. ꯑꯁꯣꯝꯗꯅ ꯇꯣꯝꯊꯤꯟ, ꯗꯤꯅꯦꯁ ꯑꯃꯗꯤ ꯆꯥꯎꯔꯦꯜ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ. ꯑꯁꯨꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ. ꯊꯥꯔꯤꯛꯂꯩ ꯃꯃꯥ ꯃꯆꯥ ꯑꯃꯗꯤ ꯉꯥꯟꯊꯣꯏ ꯃꯆꯤꯜ ꯃꯅꯥꯎ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤ. ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ. ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟꯅ ꯆꯥꯎꯔꯦꯜꯕꯨ ꯍꯧꯕ ꯂꯥꯛꯂꯤ. ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗ ꯍꯤꯡꯈꯣꯜ ꯁꯨꯗꯅ ꯂꯩꯔꯤꯕ ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯒ ꯃꯄꯥꯒ ꯎꯔꯛꯏ. ꯇꯣꯝꯊꯤꯟꯅ ꯏꯃꯥ, ꯏꯇꯥꯎꯕꯨ ꯂꯩꯈꯤꯕ꯭ꯔꯣ? ꯆꯥꯎꯔꯦꯜꯒꯤ ꯃꯃꯥꯅ ꯏꯆꯥꯁꯤꯡ ꯂꯥꯛꯂꯤꯕ꯭ꯔꯣ? ꯍꯣꯏ ꯍꯣꯏ ꯂꯩꯕꯅꯦ. ꯆꯥꯎꯔꯦꯜꯒꯤ ꯃꯄꯥꯅ ꯂꯩꯕꯅꯤ, ꯆꯪꯉꯨ. ꯃꯣꯟꯗ꯭ꯔꯪ ꯁꯥꯟꯅꯈꯤꯕꯅꯦ. ꯍꯟꯗꯛꯇꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯤ, ꯐꯃꯨꯡꯗꯇ ꯂꯩꯈ꯭ꯔꯦꯅꯦ. ꯆꯪꯉꯨ ꯆꯪꯉꯨ. ꯗꯤꯅꯦꯁꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯕꯥꯖꯤ, ꯆꯪꯉꯨꯈꯤꯒꯦ. ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟꯅ ꯆꯪꯂꯛꯄ ꯑꯗꯣ ꯆꯥꯎꯔꯦꯜꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎꯗꯒꯤ ꯎꯔꯛꯏ. ꯆꯥꯎꯔꯦꯜꯅ ꯏꯇꯥꯎ, ꯅꯣꯏ ꯂꯥꯛꯂꯕ꯭ꯔꯣ? ꯑꯩꯁꯨ ꯂꯣꯏꯁꯟꯒꯦ ꯇꯧꯔꯝꯂꯤꯅꯦ.
ꯆꯪꯉꯣ ꯂꯥꯛꯑꯣ꯫ ꯗꯤꯅꯦꯁ ꯑꯃꯗꯤ ꯇꯣꯝꯊꯤꯟ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯇꯣꯝꯊꯤꯟꯅ "ꯏꯇꯥꯎ, ꯅꯈꯣꯏ ꯕꯥꯖꯤꯅ ꯀꯩꯅꯣꯝꯃ ꯍꯥꯏꯍꯧꯕꯅꯦ"꯫ ꯆꯥꯎꯔꯦꯜꯅ "ꯀꯔꯤ ꯍꯥꯏꯍꯧꯔꯤꯅꯣ"? ꯇꯣꯝꯊꯤꯟꯅ "ꯃꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯅꯤꯡꯉꯤ, ꯃꯃꯧ ꯅꯨꯄꯤꯗꯣ ꯄꯨꯁꯤꯜꯂꯛꯑꯣ, ꯏꯇꯥꯎꯒꯤ ꯈꯪꯅꯖꯕꯒ ꯂꯩꯔꯗꯤ ꯈꯔ ꯊꯨꯅ ꯄꯨꯁꯤꯜꯂꯛꯅꯕ ꯍꯥꯏꯍꯧꯏ, ꯑꯗꯨꯒ ꯂꯩꯇ꯭ꯔꯒꯅ ꯑꯃ ꯍꯥꯏꯅꯕ ꯆꯠꯂꯒꯦꯒꯁꯨ ꯍꯥꯏꯍꯧꯕꯅꯦ, ꯀꯝꯗꯧꯁꯤꯒꯦ"꯫ ꯆꯥꯎꯔꯦꯜꯅ "ꯑꯁꯦꯡꯕꯩꯔꯣ ꯏꯇꯥꯎ"? ꯇꯣꯝꯊꯤꯟꯅ "ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ? ꯅꯪꯕꯨ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯑꯃꯨꯛ ꯂꯛꯅꯈꯤꯗ꯭ꯔꯣ"꯫ ꯗꯤꯅꯦꯁꯅ "ꯍꯥꯏꯍꯧꯕꯅꯦ ꯍꯥꯏꯍꯧꯕꯅꯦ, ꯊꯥꯖꯗ꯭ꯔꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯛꯄꯗ ꯍꯦꯛꯇ ꯍꯪꯅꯁꯤ"꯫ ꯆꯥꯎꯔꯦꯜꯅ "ꯏꯁ, ꯑꯗꯨꯗꯤ ꯉꯝꯃꯣꯏꯀꯣ, ꯍꯪꯒꯦ ꯍꯥꯏꯔꯒ ꯑꯩ ꯌꯥꯎꯗ꯭ꯔꯀꯥꯟꯗ ꯅꯣꯏ ꯃꯁꯦꯜ ꯍꯪꯅꯔꯣ"꯫ ꯇꯣꯝꯊꯤꯟꯅ "ꯍꯪꯕꯤꯔꯣꯏ ꯍꯪꯕꯤꯔꯣꯏ, ꯑꯩꯈꯣꯏꯗꯤ ꯇꯝꯐꯝ ꯊꯣꯛꯄ ꯇꯝꯕꯤꯔꯦ, ꯃꯈꯥ ꯇꯥꯕꯗꯤ ꯅꯪꯒꯤ ꯅꯊꯧꯅꯤ ꯀꯩꯅꯣꯅꯦ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯃꯈꯣꯏ ꯑꯍꯨꯝ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯔꯦꯜꯅ "ꯏꯃꯥ, ꯑꯩꯈꯣꯏ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯌꯦꯡꯉꯨꯈꯤꯒꯦ, ꯈꯔ ꯊꯦꯡꯂꯛꯀꯅꯤ, ꯏꯃꯥꯟꯅꯕꯒꯤꯗ ꯆꯥꯛ ꯆꯔꯥ ꯑꯃꯁꯨ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯔꯛꯄꯅꯦ, ꯆꯥꯛꯁꯨ ꯍꯥꯞꯄꯤꯔꯨꯔꯅꯨ"꯫ ꯃꯃꯥꯅ "ꯀꯅꯥꯒꯤ ꯅꯃꯥꯟꯅꯕꯅꯣ? ꯀꯗꯥꯏꯗꯅꯣ ꯍꯥꯏꯔꯤꯁꯤꯕꯣ"? ꯃꯄꯥꯅ "ꯑꯗꯨ ꯍꯥꯏꯕ ꯌꯥꯔꯗꯤ ꯉꯁꯥꯏꯅ ꯍꯥꯏꯔꯣꯏꯗ꯭ꯔꯅꯦ ꯃꯃꯥ ꯅꯪꯕꯣ"꯫ "ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ, ꯌꯥꯝꯗꯤ ꯊꯦꯡꯂꯛꯀꯅꯨꯀꯣ"꯫ ꯃꯄꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯃꯁꯦꯜ ꯑꯣꯟꯁꯤꯟꯅꯗꯨꯅ ꯌꯦꯡꯅꯩ, ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯂꯥꯏ ꯂꯝ ꯊꯣꯛꯄ ꯌꯦꯡꯕ ꯂꯥꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯊꯥꯔꯤꯛꯂꯩ ꯃꯃꯥ ꯃꯆꯥꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯊꯣꯡ ꯊꯥꯛꯄ ꯇꯧꯅꯕ ꯄꯣꯠꯂꯝꯁꯤꯡ ꯂꯥꯡꯗꯨꯅ ꯊꯝꯂꯤ꯫ ꯉꯥꯟꯊꯣꯏꯅ "ꯏꯅꯝꯃ, ꯍꯣꯔꯦꯟꯗꯤ ꯀꯔꯤ ꯀꯔꯤ ꯊꯣꯡꯗꯧꯔꯤꯅꯣ"? ꯊꯥꯔꯤꯛꯂꯩꯅ "ꯊꯔꯣꯏ ꯆꯒꯦꯝꯄꯣꯝꯕ ꯑꯃꯒ ꯏꯔꯣꯟꯕ ꯑꯃꯒ, ꯀꯔꯤ ꯀꯔꯤꯅꯣ ꯑꯇꯩꯗꯤ ꯏꯃꯥꯅ ꯂꯥꯡꯈꯤꯕꯅꯦ"꯫ ꯆꯤꯡꯂꯦꯝꯕꯤꯅ "ꯏꯁ, ꯏꯇꯩ ꯂꯥꯛꯄꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯥꯝꯗꯧꯔꯤꯍꯦ, ꯍꯣꯔꯦꯟꯗꯤ ꯍꯥꯎꯔꯅꯤ"꯫ ꯉꯥꯟꯊꯣꯏꯅ "ꯑꯉꯥꯡ ꯅꯪ ꯌꯥꯝꯅ ꯍꯩꯁꯤꯡꯒꯅꯨꯀꯣ, ꯅꯅꯥꯗꯣ ꯂꯩꯊꯠꯆꯅꯤ"꯫ ꯊꯥꯔꯤꯛꯂꯩꯅ "ꯌꯥꯔꯦ ꯇꯣꯛꯑꯣꯁꯦ, ꯅꯈꯣꯏ ꯑꯅꯤ ꯉꯥꯡꯅꯗꯅ ꯂꯩꯔꯅꯨ, ꯂꯥꯏ ꯂꯝ ꯊꯣꯛꯄ ꯌꯦꯡꯂꯨꯅꯕ ꯅꯐꯤꯅꯔꯣ ꯂꯣꯏꯁꯤꯟꯅꯔꯨꯔꯣ, ꯌꯨꯝꯗꯅ ꯏꯃꯥꯅ ꯀꯔꯤ ꯀꯔꯤꯅꯣ ꯑꯋꯥꯠ ꯑꯄꯥ ꯂꯥꯡꯖꯍꯧꯔꯅꯤ"꯫ ꯆꯥꯎꯔꯦꯜ, ꯇꯣꯝꯊꯤꯟ, ꯗꯤꯅꯦꯁ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯑꯁꯨꯝ ꯑꯁꯨꯝ ꯂꯥꯛꯄꯅ ꯊꯥꯔꯤꯛꯂꯩ ꯍꯣꯏꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯔꯤꯕ ꯂꯝꯄꯥꯛ ꯂꯥꯏ ꯂꯝ ꯊꯣꯛꯄꯒꯤ ꯊꯧꯔꯝ ꯇꯧꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯦ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯥꯔꯤꯛꯂꯩ, ꯉꯥꯟꯊꯣꯏ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯧꯔꯛꯂꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ "ꯏꯆꯦ, ꯏꯇꯩ ꯍꯣꯏꯗꯤ ꯑꯥꯗ ꯂꯩꯔꯦ"꯫ ꯉꯥꯟꯊꯣꯏꯅ "ꯑꯉꯥꯡ ꯅꯪ ꯁꯣꯏꯔꯔꯣꯏ ꯉꯁꯤ"꯫ ꯑꯁꯨꯝꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯤꯉꯩ ꯆꯥꯎꯔꯦꯜꯅ ꯎꯔꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯨꯝ ꯑꯁꯨꯝ ꯆꯪꯁꯤꯟꯅꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯦꯡꯅꯖꯔꯦ꯫ ꯇꯣꯝꯊꯤꯟꯅ "ꯊꯥꯔꯤꯛꯂꯩ, ꯑꯁꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯀꯦꯔꯣ"? ꯊꯥꯔꯤꯛꯂꯩ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯇꯣꯝꯊꯤꯟꯅ "ꯗꯤꯅꯦꯁꯀꯤꯅ ꯆꯤꯡꯂꯦꯝꯕꯤ, ꯑꯗꯨꯒ ꯃꯥꯒꯤꯅ ꯉꯥꯟꯊꯣꯏꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ" ꯍꯥꯏꯔꯛꯏ꯫ ꯊꯥꯔꯤꯛꯂꯩꯅ "ꯏꯁ, ꯌꯥꯝ ꯂꯨꯕ ꯋꯥꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯨꯔꯦ, ꯍꯣꯏ ꯍꯥꯏꯕꯤꯒꯦ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯃꯈꯣꯏ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏ ꯂꯝ ꯊꯣꯛꯄꯒꯤ ꯃꯤꯌꯥꯝꯁꯨ ꯂꯥꯛꯄ ꯍꯧꯅꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ, ꯄꯨꯡꯁꯦꯜ, ꯄꯦꯅꯥꯅꯆꯤꯡꯕ ꯀꯌꯥ ꯌꯥꯎꯗꯨꯅ ꯂꯥꯏꯒꯤ ꯊꯧꯔꯝ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯂꯝ ꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯨ ꯂꯣꯏꯔꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯅꯔꯛꯂꯦ꯫ ꯇꯣꯝꯊꯤꯟ ꯑꯃꯗꯤ ꯉꯥꯟꯊꯣꯏꯅ
ꯗꯤꯅꯦꯁ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤ, ꯑꯗꯨꯒ ꯃꯅꯤꯡ ꯏꯊꯪ ꯊꯪꯅ ꯆꯥꯎꯔꯦꯜ ꯑꯃꯗꯤ ꯊꯥꯔꯤꯛꯂꯩꯁꯨ ꯂꯥꯛꯃꯤꯟꯅꯩ꯫ ꯆꯥꯎꯔꯦꯜꯅ, ꯊꯥꯔꯤꯛꯂꯩ, ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ꯫ ꯊꯥꯔꯤꯛꯂꯩꯅ, ꯍꯣꯏ, ꯍꯥꯏꯌꯣ꯫ ꯆꯥꯎꯔꯦꯜꯅ, ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯆꯥꯎꯔꯦꯜꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯋꯥ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯊꯥꯔꯤꯛꯂꯩ ꯈꯪꯅꯤꯡꯕꯅ ꯃꯁꯥ ꯑꯗꯣ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯛꯏ꯫ ꯊꯥꯔꯤꯛꯂꯩ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟ ꯆꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯆꯥꯎꯔꯦꯜꯅ, ꯊꯥꯔꯤꯛꯂꯩ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯏꯉꯥꯒꯤ ꯅꯣꯡꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯨꯔꯛꯂꯕꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯅ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯅ ꯆꯦꯜꯂꯛꯄꯒꯨꯝ ꯊꯥꯔꯤꯛꯂꯩ ꯍꯔꯥꯎꯕ, ꯏꯀꯥꯏꯕ, ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯇꯅ ꯊꯃꯣꯏꯗ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯕꯗ ꯆꯥꯎꯔꯦꯜꯗꯣ, ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯃꯇꯝ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯂꯩꯔꯛꯄ ꯋꯥꯍꯩ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯆꯔꯕꯗ ꯃꯁꯥꯗꯒꯤ ꯑꯁꯨꯝ ꯑꯔꯨꯝꯕ ꯀꯌꯥ ꯑꯃ ꯊꯥꯡꯗꯈꯤꯕꯒꯨꯝ ꯃꯁꯥꯗꯣ ꯏꯌꯥꯡ ꯌꯥꯡꯖꯩ꯫ ꯊꯥꯔꯤꯛꯂꯩ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯏꯃꯨꯡꯗ ꯆꯪꯂꯛꯄꯗ ꯀꯨꯟꯗꯥꯂꯩ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯔꯤꯛꯂꯩꯅ, ꯄꯂꯦ, ꯑꯩꯈꯣꯏ ꯂꯥꯛꯂꯒ ꯊꯣꯡꯂꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯀꯨꯟꯗꯥꯂꯩꯅ, ꯏꯆꯥꯁꯤꯡ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯗꯤ ꯏꯕꯨꯡꯉꯣꯍꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯆꯠꯀꯗꯕꯅꯤꯅ ꯍꯟꯕꯗꯣ ꯊꯦꯡꯈꯤꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅꯅꯦ ꯆꯥꯛꯁꯦ ꯊꯣꯡꯕ ꯍꯧꯕꯤꯔꯕꯅꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯈꯣꯏ ꯂꯥꯛꯂꯕꯅꯤꯅ ꯀꯔꯤ ꯀꯔꯤꯅꯣ ꯁꯦꯝꯕ ꯁꯥꯕ ꯌꯥꯎꯁꯤꯜꯂꯛꯑꯣ꯫ ꯊꯥꯔꯤꯛꯂꯩꯅ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯥꯎꯔꯦꯜ, ꯇꯣꯝꯊꯤꯟ, ꯗꯤꯅꯦꯁ, ꯆꯤꯡꯂꯦꯝꯕꯤ, ꯉꯥꯟꯊꯣꯏ ꯃꯈꯣꯏ ꯃꯉꯥꯅ ꯃꯌꯥꯏ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯟꯗꯥꯂꯩꯅ, ꯏꯆꯥꯁꯥ, ꯆꯥꯛꯁꯦ ꯂꯣꯏꯔꯦ, ꯂꯥꯛꯅꯔꯣ, ꯍꯥꯎꯕ ꯍꯥꯎꯇꯕ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯃꯤꯟꯅꯔꯣ ꯂꯥꯛꯑꯣ ꯅꯆꯜꯁꯤꯡꯒ꯫ ꯃꯈꯣꯏ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯔꯤ꯫ ꯌꯦꯡꯅ ꯌꯦꯡꯅꯗꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯆꯥꯛꯇꯣ ꯆꯥꯃꯤꯟꯅꯩ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯁꯨ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯁꯤꯡꯗꯣ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯀꯨꯟꯗꯥꯂꯩꯅ, ꯏꯆꯥꯁꯥ, ꯆꯥꯕꯒ ꯏꯌꯥ ꯌꯥꯗ꯭ꯔꯕꯣ ꯅꯈꯣꯏꯕꯨ? ꯆꯥꯎꯔꯦꯜꯅ, ꯌꯥꯝ ꯍꯥꯎꯋꯦ ꯏꯃꯥ꯫ ꯀꯨꯟꯗꯥꯂꯩꯅ, ꯐꯔꯦ ꯑꯗꯨꯗꯤ ꯅꯈꯣꯏꯁꯨꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ, ꯑꯗꯨꯒ ꯍꯟꯅꯕ ꯇꯧꯔꯣꯀꯣ, ꯂꯝꯕꯤꯁꯦ ꯌꯥꯝ ꯁꯥꯡꯉꯤ, ꯊꯦꯡꯈꯤꯅꯤ꯫ ꯊꯥꯔꯤꯛꯂꯩ, ꯉꯥꯟꯊꯣꯏ, ꯆꯤꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯆꯥꯝꯕ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯊꯥꯔꯤꯛꯂꯩꯅ, ꯉꯥꯟꯊꯣꯏ, ꯆꯤꯡꯂꯦꯝꯕꯤ, ꯅꯈꯣꯏ ꯑꯅꯤ ꯏꯕꯨꯡ ꯇꯣꯝꯊꯤꯟꯒ ꯏꯕꯨꯡ ꯗꯤꯅꯦꯁꯀꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯛꯑꯦ, ꯀꯝꯗꯧꯁꯦꯕ? ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯊꯕꯛꯁꯤꯡ ꯂꯣꯏꯁꯤꯜꯂꯗꯨꯅ ꯆꯪꯂꯛꯏ꯫ ꯀꯨꯟꯗꯥꯂꯩꯅ, ꯅꯕꯨꯡꯁꯤꯡꯁꯦ ꯊꯦꯡꯈ꯭ꯔꯅꯤ, ꯑꯁ꯭ꯋꯥꯏꯐꯥꯎ ꯊꯤꯟꯗꯣꯛꯄꯤꯔꯨꯔꯣ꯫ ꯊꯥꯔꯤꯛꯂꯩꯅ ꯍꯣꯏ ꯄꯂꯦꯝ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯃꯁꯦꯜ ꯊꯣꯔꯛꯏ, ꯑꯗꯨꯒ ꯇꯨꯡ ꯑꯣꯏꯔꯞꯅ ꯂꯩꯍꯧꯔꯤꯕ ꯆꯥꯎꯔꯦꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯊꯥꯔꯤꯛꯂꯩꯅ, ꯏꯕꯨꯡ, ꯅꯆꯜꯁꯨ ꯏꯕꯨꯡꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ꯫ ꯊꯥꯔꯤꯛꯂꯩ ꯑꯗꯨ ꯍꯥꯏꯔꯝꯂꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯦꯜ ꯊꯥꯔꯤꯛꯂꯩꯒꯤ ꯄꯥꯎꯈꯨꯝ ꯐꯪꯂꯕꯗ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯊꯤꯟ, ꯗꯤꯅꯦꯁ, ꯉꯥꯟꯊꯣꯏ, ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯂꯛꯂꯦ꯫ ꯆꯥꯎꯔꯦꯜ ꯍꯣꯏꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯇꯝꯅ ꯆꯠꯈ꯭ꯔꯦ, ꯑꯗꯨꯒ
ꯍꯔꯤꯛꯂꯩ ꯉꯥꯟꯊꯣꯏ ꯆꯤꯡꯂꯦꯝꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯉꯁꯤ ꯋꯥꯔꯤ ꯑꯃꯐꯥꯎ ꯁꯥꯅꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯀꯨꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯐꯨꯝꯗꯨꯅ ꯂꯩꯔꯛꯄ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯉꯁꯤꯗꯤ ꯐꯣꯡꯗꯣꯛꯅꯈ꯭ꯔꯦ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯑꯣꯏꯔꯛꯄ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗꯇ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫